Kurumdre, ISTV News Bank Tabu Punopo, Taramosari, Jose Handagasi, Muru Boxing Lobisi. Asian Games Key Medal Loba Sanori Singh, Miam Taram Okre, Sharitanam Tak, Tobi Kiban White, Matunda Amuana Singh, but Pokan about Pakalani, Haida, Medicom from Okre. Ana Layangi Tabakta Sangbapolam Singh Putopa, Manipuna, Awang Nopokanda, Ahanboy, Amadi, RK Apollo Sanana, Anisuba, State Level Open Chess Tournament Key, Title Okre. Boxing Santono Lopisi South Korea ki insyonda ngarang loisin kiba taratarelek suba Asian Games ta mai paktuna medal purakraba Manipuri Sanori Singh Imphal International Airport ta taram okre games adu da boxing masana da gold medal lorkibi mangarak world champion oibang ngkrabi MC Merikomna Manipur gi miyam na mahakpo taram na opi bagi damak nungai bafungloki masing yamlaba miyam amadi Sanori Singh na mahakpo airport ta okiba adu da course amadi official kasu surgaki loinana handak mai palkibagi credit amadi saritara thokiba thodo adu gi matang Wafam kya Fondoke. Imaramdam Manipur Yorok Pasida, Smina, Aibu, Opi, Nuxibidana, Opi Rambase, Aigi, Laman, Aina Laman Yam Tolepa, Pazagi, Heining, Yamnunga. The same Nagadi, Aigi Subamanda, Aigi supports Waina Taubi, Balai Higani, Tabi Ramgara, Ni Haibasi, Aitazai, Karigano Hagadi, Akosu Yam Nanungaitis, Noinamak Paza, Kaptan, Akoi Manipur, Noctanate, world the Asia manungda yengiba bab kuding magtana bab do chumde sarita nangami haibado loina makhangibni tasena hairagadi referee judges koina cheating tawbni haibasi aisu nuai tabado ai phongdoram khare adu hoi sigumbasi ai khoisu tasena sports passer am hoina yam nungai te sumaina matung manau tawbidaragadi hena nungai gani akoisu matung da sanaga do basisu akoi da thorak oi haida ningai leite aduna tawbudi sigumbase matung da thorak taragadi hena nungai ni habi Merikom na Imphal Airport ta thungladringai mangoinana India ge nupa hockey team da saru yaduna gold medal fanglkraba Kwathajit amasung singlel sanabusu miyamna taram okay loinana mai palpa mikupta makhoi da fawa nungai bo wafam amade makhoi gi apam singi matang da su wafam kya fangdoke government de hiding body am lai tabak che Manipur da khara kanta ko bibi de nungai ni aina kanle ada pajana sai om base de kai hiding yam tina nungai phawe kai no di punji de samana ani da bangai ye ko hi thanda ofi base aur sana lo okay rio olympic ta kai ya rio olympic to ji koi gold medal bokti ha ngam de wo choi na sum khana da di tum fo boki bang de sanna ko na ba na practice kan na tong na kan ki dai kra ma de game mo ho do awang nongpok state singi manungda an boina Ana layang bagi marui bopolom sing putokpa Sandstone Medical Device Private Limited ngasi MLA RK Anana hangdokre Hotel Imphal pangtopa hudopagi thoromda MLA RK Anan State Academy of Training Hana Superintendent oramba CS Ibo Pisakna thoromopu sing oiki loinana company asigi marui bamui sing amadi atopa state singdagi lakiba khan bamui kyana sarugaki Sip Gasna Directorate of Health Services Manipur State Licensing Authority piba license to manufacture for sale or for distribution of drugs के certificate Sandstone Medical Device Private Limited के founder chairman NG Premjit खुशिनदुना official ओइना company से हांगदोकी company से के director शंकर शर्मना लंदमस के health care के फिल्म है न फगरहन बगलोइना economy अमसुंग employment के खुदोंगसाबा लेहना बपांडमदा company से लिंकतपनी company असिना अना लायंग क्यादा seasonary disposable infusion pump disposable central venous catheter kit disposable IV infusion set disposable intravenous cannula guide wire yauna polong kya miam da fangan gani masida miam na mating pangbiu haiki sibges oikiba RK Ananna khongthang ase Manipur oina laibak phabani ban blockade toba matamda ana laingi polom sing phangdabgi awaba kya leramba du kharmakhai di ko han bangam lagani company asina pakhal ilba thabak thorom sing da hena afaba maikai da laknaba sarkar gi maikai di pangba aba mating pangani haike Manipur the situation I would like to elaborate is this is also a state very often you come across sometimes turning into months blockades. Once these national highways are blocked,
and normal traffic transportation is disrupted. These items, which are required on a daily basis by the patients, are also disrupted, gets dislocated. Commerce and Industry Department Sinduna Haukibatang Ahumdagi Konumamang the Labor Iwema Sumangla Sangal the Satrapa Infal Food Expo Ge Manung Sanangase Manipurda Food Processing Industry Tonubi Oitopa Yabasing Habiramda Seminar Fangtokre Seminar Hodopagi Toromda Hanigi Department Director Uramba Diras Jumnam Assistant Professor Director Sugar Uramba O Dhanesor Assistant Director T Rajan Fishery Department Ge Director K Sarat Kumar Food Technologies M Tonjong Singba Muikan Suraki Toronga Mari Lenana Department Sige Deputy Director M J Kumarna Fundropada National Missions and Food Processing Makada Matokramna Food Processing Industry Linked Kani Amasung Karamna Subsidy Kanaba Loba Yagani Hivesing Entrepreneur Singda Kanganaba Seminar Sipang Topani Haike Kai Kamba Mioshina Food Processing Industry Kapia Bage Madura Kai Sambage Expansion to VI Ala Negotiation Expansion to VI also modernizing to VI Simba Mayam Sinda Kai Nakale Romana Industry Kapia Kamba Documentation Chani by Processing Kamba Takawai Rana Kai Holo VI I begin to know Kanganawa Panabra Exposure on a question Idul Johanna Lakpada Manipur Pradesh Congress Committee President Gai Khangamna Maruina Manipur Leriba Islam Lining Satpa Muslimal Isil Inausingda Yapa Pausel Pirakli Senglaba Idul Johanna Lakpa Sigi Iruinana Santi Leina Tangdu Leitana Ing Singna Leba Hena Sakotpa Hana Sunaba Yawdaba Nuaya Pa Manipurma Purpa Oresno Hari Lok Sabha ki MP Dr. Toksom Maina Nasumyam da Yapa Pausel Pirakli Numidasina Ekoi Kuding Nungsi Sana Hengminaba Amadi Hena Sakotpa Lamda Mama Purpa Oresno Hari Rajya Sabha ke MP Abdul Salam Nasu Idul Joha ge Yapa Pausel Pirakli Numidasina Santi Leiba Sakotpa Watapa Daba Purakpa Loinana State Asigi Tungan ba Purup Singi Isil Inau Oibagi Mari Hena Session Hanba Oresno Hari Parliamentary Secretary MD Amin Shah Nasu Musmal Singe Katopagi Kumai Idul Johana Lakpada Manipurgi Miam Maruina Musmal Singda Yapa Pausel Pirakli Isagi Lezeba Punama Katoktuna Mapugi Yatang Tunginaba Kumai Yasina Lakpada Santi Leiba Kangluk Masalgi Marakta Hena Nungsi Sanaba Saukotpa Masung Amaga Tengbang Naduna Hena Yapaba Manipurama Oresno Hari MSF Nasu Idul Johagi Yapa Pausel Pirakli Kumai Yasina Lamdamasir Kundariba Purup Singda Katopangamagi Tonadu Lakpo Oresno Amadi Ekoi Pumnamak Manipuri Mani Habigi Wakalol Selapagaloina Amaga Nungsi Sanaba Santi Leiba Watapada Lamdamama Oresno Hari All Manipur Muslim Mighty Pangal Welfare Association Nasu Yapa Pausel Pirakli Ekoi Masalgi Marakta Santi Leiba Nungaya Fabagi Pausel Sandok Tuna Festival Asi Pangtok Minersi Hari Numirasina Lakpada MSCO Nasu Yapa Pausel Pirakli Numirasiga Mari Lena Miamgi Matengaluna MSCO Amukogi Taupuba Singaluna Kana Legislative Angang Singi Home Madrasa Islamic Institution Sing the Sana Tanaba Seng Town Sing Yantokre Hari Lakadoriba Manipur General Election da BJP na Sweden Awanba Mapurakani Haina Parties National Secretary Su Oriba Bihar gi MLA Rameswar Prasad Chaurasiana Fondokre Hianglam Kendri Maraki Mikhal Gambari Lena Infal da Lakiba Chaurasiana Nitaba Chutekta Leba State BJP Office da Pangthok pa Pawgimipam Amada Wakfamasi Fondokibani Bharata BJP gi Anuba Sasana Awanba Maikaida Lakpa Hore Senja Thunja gi Sang Hantan Bangamle Kanglof Amadi Dharmagi Kenaba Lehendabangamle Haike Manipur gi Congress government say Tarahundo Hena Sasan Torpa Sida Manipur Angak Pipa Mamad Lere Masi Hongdo Pumtokai Haike Corruption is at rampant and it is moving with rampant pace in Manipur. And corruption is the main reason for non-development. Not only Manipur and northern states, all states are getting money from the center or they are generating also. Lagliba October Gitang Tara the Pangtokadurba, Puarigi Amamba Numit, Tormasing Mari Lenana, Kanaguma Amatana, Numit Asida, Ban Blocket Tobidanaba, Akomloki President, Ketrimim Somarendrona Fondokre.
ngasi lamphel leba akomloki office ta paumi sing onaba ma mahakna makhatana phongdo khibada mamangi sahi singda thoromasi akomlof kanglei fakna pangthok tuna lakpugum handak sahi oina su thau ground da myamgi rally amaga loinana ayuk pung tara taba matamda pangthokani ingso lisima samapal kuntra ni thoigi meragi tara tare ni panba nomaijing numita puya sing mai thakibgi numit asibu ningsing duna puari gi amamba numit haina thorom pangthok tuna lakpani numit asida makalamategi haro kumai isei nomai mami kumai sumang kumai amadi dramana singba tobiganu haiba wafam somarendrona phangdoke puya mai thakibgi matangda organization sing atop organization sing koi lila gi film gi cinema gi kunimong na koi akum ke ayaba mai yaw kanda koi film number cinema number isai number puya mai thagu mai le nam kunimong ki matang gi akum ke ayaba mai yaw ga nangudum haiba koi sanagadam ni nangudum haiba makhul sum tamjeri Lising samapal kulumdogi meragi tarataruk ni panba kangla nonghum sangda leba puya makhe mayam khangandana mai thakiba adubo laithau galoina na amuk hingal hanaba meragi taratare ni panba saliba tha sigi tarada puya ikobagi thoram utra sangla pangthokadori sana konungda leba mehorol inat kanba apunba lof mikal gi office ta pangthokpa pawgi mipam amada lof asigi wangla loi nilamani kha ngan mana lising samapal kulumdogi waksingi kungomdoini panbada kangla utra mangda puya sing mai thadra mangan ki masinataba miyamna khangnaba masu leiri masibu nahonana miyamda khangan bagaloina nahonana hingal hanaba ikoba thorom pangthokadabani masina poya mai thakbi thorom ani thoi haina lana ubiganu haiki pawgi miphamodu lupki president ore nganba khumancha member nando maiti su saruyake mikalna khwaidagi haksine lawribadi lepak mayam khangendana ning lona thumna kanglagi nunghum sangdali puya karam meragi tara tayri pam mai thagi basha masi khwaidi hanan mai thagi banina yam haksine lawi hari ko meragi tara mangani panba laklibo october nipal ase ayu angan badagi numidang wairam phawba thabu sana fangba leibana mera hau songbagi laithogi thorom pangthoklaroi sana konungda singmi tami oiba pot lanabadi pangthokani haina utra sanglal sana konungi laifam lakpa salam birendra phangtrole utra sanglal da pangthok pawgi mipam amada magna makha taraduna mahuk sagum kanglada men tonggi thorom pangthokpadu handakidi oina pangthoklaroi mera hau songbagi mangoinena noma watlingaida kanglada pangthokpa menthong langbagi thoromdi kaidana pangthokani sanjen thong lanba yadabana mahuk sagum kangla tamna satpa singmi tamigi apunba khongset handaki sahi gi oinadi chatlaroi ILP amadi umang lagi akanba ihau leiba maramna chai sigi thorom yamna samna pangthoklagani haike lagi thomni dawa adramina madugi pangjaroi na lagi thom pangjaroi na koi tawjabani aduga hausongwi thabak singmi tami koi sinau ai koi gi potlana ba aduga unabadi koi tawbani Kongman John Trida leba Catrium Bogendrona Maki Imungi Usoki the liter kunchenba ising bottle manga lerubada Patabayaba bottle and Yoramle ising a sea Bisnupurgi Jaipur Kuno Real Levels Hydrotechna Putokpa Marina Springni Hiramasida Marilena Sing Naming Sangbu Heidi Larik Namio Beda Loxing Amasung E. Pau Kangali at the film the Samas for home Pork Nabi quite faba medium Amani Haina Deputy Chief Minister Gakangam Napundokre BB film gi ahum suba oina Putopa Manipuri film Tabaton Ani Subagi release the Witorum the Wapamasi from Lokibani Infal Hotel the Pangtokiba Tormasida Social Welfare Minister Eke Mirabai ISTV Network President Kamba Salam MJUK President Wankemsa Samjai Surgaki ISTV Network President Kamba Salamna Manipurda film Toriba Singna film Nam Nabagi Mafam Tibida Awavokaya Mayok Nariba asi film city ama lerabadi kardang orabusu kokani ngasidi Manipurda film industry asi nomonobugi khongjel yanglakpana film toriba singda kana piba ngamle haiki MJUG President Wangkhemsa Samjaina film puthokpada awangnompo state ki manungda Manipurna mangjil thari Hindi film thingkibadagi Manipur gi whole singda hobama lerambadu Manipur film na sauna mention ngamle haiki Minister AK Mirabaina film amana pireba pawjeladu loksinduna sama sama semdok naba honabada ekoi kodimaki thodang lobasangi matamaduda Santi Amadi Soccer Pahaibu, Oibangani Haiki. Deputy Chief Minister Guy Kangamna, Landam Asibo, National level international attack that Masak Taknaba Honaba the film na Super Todang Lori. Government Film Institute Ama Hangnan Kanaba Lady Film City Ama Sanabagi Tangai Fadaba Oire Haibusu Government Asina Kangle Film Yangliba Singna Film Napiba Pawzel Adu Loksin Bahitrabadi Yangbagi Kanaba Late Haiki. Asam Labina Koro Puthoropa films number of films actually Assam digi power hena puthoropa
अदुना चुंगी भारत ले प्रजा सिंह नगद फिल्म रोल ले बा सताई जमीना सकन वर्धन करा मालिम सिन थुना मणिपुर की फिल्म मतंग सकन Taramapal Suba Association of Surgeons of India Manipur State Chapter ki Annual Conference Thasi Taramasung Taramatoida Rims ki Jubilee Hall da Fangtoktuna Acute Trauma Amasung Critical Care Haibasida Maming Lerba Taiwan ge Dr. C. Kund Kuangna Wangangadori Conference asida AIMS ki Trauma Faculty Dr. Subodh Kumar Su Sarugagini Hari Hozi Pagumra Tanatinba Brematung Robinse Break Matunda Taramnomoksri Hauzaki Matamda High Command gi Wafam Tadulasi MPP gi High Command di Manipur Miam Oiri Haina MPP gi Advisor Dr. L. Chandramani na Fundokre Thasi Taratreta Pangtokaduba Hyanglam Kendri Marki Mikhalda MPP gi Miref Oriba Mangbam Amutombi gi Lamzau Primary School Ground Pangtokiba Firal Sinkatwi Toromda Wafamasi Pangtokibani Tormasida MPP gi President and Sovakiran Miref Oriba M. Amutombi Amadi Party Lusimba Kiana Sabaki Miraporiba M. Amutombina, Kendra Sida, Lakiba, MLA Singna Mahida, Haxelda, Tangnabi Singamadi, Maina Singba, Miam da Pangalamde Mayam Asibu, Kuhanaba, Tabak Toge, Haina, Miraf Oivani Haiki MPP gi President M. Sovakrena, Congress Government Miam Gidamak, Maruina, Kendra Sigidamak, Kari Saka Toromlage Hanki Handakti, Manipur, Kanabidamak, Miam Gidamak, the Lady MPP da, my own Sinduna, Awanba Ma Puraklesi Haiki Dr. L. Chandramanina, Dilina Development Torga, Manipur Hector Sokat Kadabanete, Haujikti Isa Isagi, Lamdam Sokat and Bohonabamatum Ore, Apipa State, Asi Sokat and Harabadi, local party Yokat Patai, Haiki. Manipuri the Mutta Kanda Party, local party, Manipur People Party. Drug Lana Sizinaba, Nupiangang Lalonba, Madi, Masingamari Lanaba, crime digging Actonaba, Nuin Subna Satakadaba, training program Ama Nasidegi, Kuman Lampak Youth Hostel Hodokre. Infal Wales Amasung Tawalgi, Pangtokrabamatunda, Infal Iski Oina, Amadana, RDN, Fiargi Matingaluna, Pangtopa, District Level Training Program Hodopi Toromda, Manipur Pollution Control Board Case Chairman Dr. N.G. Bijoy, Public Prosecutor NGTS Kumar Amadi Amadagi, President Padmini Laymana, Toromopusing Oina Sarugaki, Takel Sanjengbam Lamlai, Kaibi Amasung Kong Palge, Merapai Bilusing Bikiana, Sarugadano Pangtokiba Training Program, Hodopi Toromoda, Sibgia Soina Sarugaki, Dr. NG Bijoina, Mayai Kabasinjak, Tingnaba Honabada, Merapai Amadi, NGO Kaktana Yarwe, Law Enforcing Agencies Singi, Mating Sangi, you Takpa Hava Natana, Ion Missing to Serak Piba Mutai, Haiki. You labor Mizingo, Madu, Amadagi, May Luisandagi, Karigumba, Kudum Travel, Irrigati, Makoinasu, Mayamdangasi, Merapai, Mayam, the awareness program, people is my Totana. You live in Mundo, Adusu, awareness program, say, PH Jani. SIVMD at Stegi Laptolasi, Hypopogil, Puba, Flagship Development Center, member Taramangana Sabakang Buama, Sandel Gimanum Hanzin Mopum Singda, Satanaba, Max Ki, Joint Director RK, Rosina Lamtakre, Infalgi, Nupilan Complexity Lamtakiban with Mangani Kongset Adu, Flagship Development Center Secretary, Joy Kumarna Lusinki, Max Ki Targeted Intervention Joint Director Mongzam Abiramna, Sandel District Border Area Oibna, Trans Highway Lakamatamda. Laina kaya Sandropa Yabi Otopalay, Masidagi Ngaptok Naba, Mangjong Nana, Section Torang Local Patangai for the Haiki. Joint Director RK Rosina, SIV, Esna, Solaba, Mui singing my Octalabi Mota, Masi Sandohaliba, Make Asidagi Laptop Pana, Hena Darkar Oire, Haiki. HIVC, Music Pogoda, Malangi Mapu Pudimata, Research Kayataduna, Masi Nak Topang Naba, Vaccine Putona Bamadi, Masi Kanbang Naba from the Hidak Sing. Putona Bahadan and Kanabunaba Kutang say, I'm gonna Sansalibani Adubu, Jose Poverty Namdribanina, when you quite give a Matangai Bambi, not to behind the scene other than Mayanga, HIV, not to Nabagita Mata, Apenam, HIV Garino, I was a Kanan Bamayan, Matokai, I put Sani.
Tolo Kaktaki Kalaga Tabak Torgadi, Oza Sing Apapa Mahiru Emedi, Apapa School, Putopangamlo Hena, Wangoi Kendri Emele, or Lukoina, Fondokre, Wafama Singasi, Malengo in a Pangtuba, World Teachers Day, Torom, All Manipur Elementary School Teachers Association Amadi, All Manipur Added Elementary School Teachers Association, Wangoi in a Sinduna, Wangoigi, Zedi Ogi Office Pangtokiba, Torom the Fondokibani, Toromaduda, Amesta Wangoi President, Kubir Singa, Amesta Manipuri Secretary, C.A.S. Santa Kumar Amadi, at a Masak Naibamukia Susuraki, Tarongi Saromo Oina. Handakta State Award Fankraba Oza Manglemba Oza Jayanta Amadi National Award Fankrabi Oza KS Sunita Kudul Piduna Ikaikono Utki Tormadu the Wangang Kibasingna Mairi Singh Siamad Oza Singi Karamba Todang Logadagi Haibawa from the Masamasaki Mort Fondonaki Sibgas Okiba MLA Lukoina Sarkargi Loisang Ayamba Tabak Toribising Masagi Matoda Puning Sangbugi Sang Yamno Watli Sarkargi Skulda Haitoi Singdoiba Kaya Late Banate Adumapo Ningtizena Season Nadaba Amadi Mahiro Singda Takpi Tamidabadi Private School Sangdan Mabada Nob Libani Haiki. Akoi government employee not only the education sectors in the top. Each and every department Sagari Makada Bulay just only Toro Katanga I told them time pass. I pundu mapaneka or tara the trama to the carga with all later. I will give concepting at Laglibatang Tarada India Pumbugi Oina Campaign for Electoral Reformations in India CERIG Mopo Kumlon Pangto Kodriba Sigisaro Oina Konumamang the Leba Ibuema Sumanglela Sanglelda Human Sen Semduna Tormasi Pangto Kodori Manipur Press Club the Pangtopa Paugi Mipum Amada Campaigns Asigi National Coordinator Dr. M. Narana Malemda India Si Quaidi Sawa Democracy Setba Lebakni Hajirabasu Hauzik Sanariba Mikalgi Patavasina Quaidi Mafung Padaba Wele Mikal the Teneriba Lamba Mayam Maitiba Piraga Mikal Mai Pahanbagi Patapasina Sel Paiba Misang Sanga Kanba Mina Mai Pahanabagi Maram Weheli Mui Kaya Lamba Tonabada Amakak Mai Pakliba Asi Apunma Missingi Sang Onabada Yamna Yamdaba Missingna Sogatpani Mai Pakliba Mahapu Yadaba Missingna Hena Lehona Senja Tumja Toba Akanaring Sabagi Sanabi Kamtengna Wankadali Maramasina Sanaba electoral system gi matangda Miamgi Loksing Pinanaba Levaksin Betungna Torom Pangtok Kadabani Haiki. The general people, the innocent people, right thinking people, scheduled caste, scheduled tribe or downtrodden, least represented by section Bapam Tumcham Punamaki, Achumba, Apambabu, Pachana expressed over a simple Ganatantri, Saktam Madu Ubigi Harakade. Electoral system has to change. Reforms, but current reform towards the proportional electoral system. Thadagiba, what machine siga, Pangdo siga, commensurate with Amata Chenada. The system is not a single voter is wasted. Particularly, Yaman. Hamasuna Satagaba National Sanitation Campaign Gi Saru Oina Sanitation and Safe Drinking Water Haibasida Nomigaba Awareness Program Magasi Common Okram Sutek the Pangtokre Infalis District Water and Sanitation Committee na Sinur Pangtopa Tormaduda PA's EDG Additional Chief Engineer L Ibomsa Amadi at the official Sing Chu Yongna Lamdamadungi Pradhan Kiana Suraki Committee Member Secretary Lalit Babuna Department Asina Satariba Lu Henbigi Tabak Asi Mission Swasbar Ki Makada Pangtokpani Infalis District Leriba Yumthong Kudingda Latrin Sanan Wathorang Paikatli Masida Prajasing Namating Pangbiu Haiki Department Sina Paikat Pak Tana Yatre Kazamya Kibik Punna Grassroots level lagi Grand Panchayat level lagi block level lagi district level lagi Amadi district level lagi How we talk someone will be Amadi Mundarada Akoi Punna Luna Lana Lana Hona Yadi Haiwa Asi Manga Tamada Masi Amaromda Clean India Swas Bharat ki campaign ki Makada Manipur ki Mafam Kada Lamtu Singbi Tabak Satanari Wildlife Wing Forest Department ki Makada Thobal Forest Division Sinduna Divisional Level Wildlife Week Torom Camp Blooming Higher Secondary School Kangabul to Pangtokre Toromasida Chief Conservator Ace Brajamani Sharma Conservator Forest Wildlife T.S. Mahendra Pratap Manipur Zoological Garden ke Director Arun R.S. Amadi
KM Blooming School के chairman KS Manjor Susuraki Taronga Mari Lenana Mamang the Pangtokiba essay painting amadi quiz competition singda makomatang tarba singda manamatum yantoki Sakutpa Samalsaba Porke Hyderabadi Mai Masingi Mating Ngongani Haina Hana Board of Secondary Education Manipur Secretary Oramba Laren Lakfam Ras Mohan Singana Fontokre Nasi Takil Kongbal Sakut Torang Luf Nasina Say Sigi Board Amadi CBS in a Loba Class 10 Gi Parikada First Division the Pastor Loba Mahiru Singh Amadi Kosiam Loba Class 12 the First Division the Pastor Loba Mahiru Singh Memento Amadi Case Award Piduna Puning Tawat Pagi Toramda Magna Wafamazi Fontokibani Toromaduda Takil Zilla President Member A Manimala Lubki President M Gopal Amadi Executive Engineer AK Gobesu Sargaki Lamdamaduki Mahiroi Nepu Humdoida Manamatum Kusinaki Tungda Wangang Kibasing Fondon Kibada Pasoi Kendra Si Sahi Karagi Mamangda Hiram Kada Sotarami Adubu Luf as in a Honabadi House Karamakiti Fare Maruina Human Resource Development da Mieng Tamduna Mahiroi Singbo Puning Togapani Mahiroi Singh Puning Togapagaluna Mama Pamadi Oza Singi Daiti Zawi Mahiroi Singh na Masamasagi Mahi Masingda Kanna Honaduna Puning Sangbamadi Matam Mamal Kangna Satpadakar Oi Luina Alamanamadi Mui Kabu Taxi Kasi Laina Loina Batangai Fade Punsi Hibasi Kudong Tibakaya Mayok Nagani Madu Tengnabasangi El Ras Mohona Makatana Fondo Kibada Hagalakliba Mahiroi Singda Apaba Education Piho Drabadi Tungda Sobilakani Malemgi Hongliba Kongzel Asida Hena Afaba Education System Tangai Fade Matamamada Satra Singbu Pu Seduna Larik Taklambadu Hauzikti Inner Quality Tolk Napa Pandamda Puba Yabagi Sanibi Lady Hibawafam Fondoki Ikang Kangogdana Manipur Government ki order mana Council of Higher Secondary Education Manipur gi Hauzik Oriba Chairman gi Muhutta Anowa Mioi Amabu Chairman gi Damak Order Thorakpa si Council asna February 2015 da pangthokadruba Class 11 amasung Higher Secondary Examination gi Damak khanbiduna atubu matamda order adu handokpinaba Council of Higher Secondary Education Employees Association gi serolamana mari leinaba singi pukning chingchalakli February the Pangtokadurba examinations asi confidential gi thabak thoram punama hauzik oriba chairman gi lamjing makada kanna satharingai yamna luraba matam asida order thorakpa asi khwaidigi labak thibani matang matam chadwa thodo amani haina lawi council gi mamang matamdagi chanarakpa confidential gi thabak thoram sing haurba matungda examination loidruba fawgi manungda kanaguma amatana mohut chinduna tawde confidential aduma mafung phana section na ngaktuna examinations mai pangna chathar pangaktani government ki maikai digi order adu khudakta handokpinaba association na pukning chingselli karigumba handoktrabadi October tang 3 tagi siswak strike chathargani hari hoji power matana tema bremom kalongni se break matungda amuk sona taram noksri Parlum season abana iyongi pothok puthok pada pirakadaba sekhengi matangda conference ama Manipur Press Club da pangthokre Handloom Promotion Council Manipur FX Handlooms Weaver and Handicraft Artisan Cooperative Society Private Limited Imphal khusam danu senba conference aduda akhangai kyana hiram kyada wangangke goal point na nauna Puthokpa Sangnareba Aiba Lekhidraba GC Tongbragi Mani Mamau Amasung Luf Asina Puthokpa Mitei Mayek Lerani Haiba Ladik Ani Fongbi Tormama Ngasi Konung Mamang da Leba Art and Culture Ge Auditorium da Pangthokre Tormaduda Society Theatre Director Ke Tomba IMC Ge Ward number 16 Ge Councillor and Ragumani Milal Ge President Tomba IMC Ge Ward number 12 Ge Member Sri Kantana Singba Sarugaki Sarug Yakiba Singna Lekhidraba Aibagi Saktam da Leisukat Labamatungda Ladik Ani si Fongke Lamfel Patki Yamna Maruiba Ishwarama Oriba Ima Kangjeng Larimbi Iko Katpagalunana Patanunda Toktanaba Tonibi Toram Lamfel Court Complex the Pangtokre Tormaduda Safe Judicial Magistrate Imphal West Noctuneswari Imphal West District ki ASP Dr. Jalazid Imphal East District Police ki ASP Angam Amadi Lawyer ki Asusuraki Tarongi Saro Amo Oina Haunobi Matung ina Laison Tinson Amadi Apaba Mongol Pinanaba Isorgi Mapamda Miamna Toni Thoram Pangtoki Lottery Club Imphal na sinduna ngasi nomigoiba free medical camp ama Sangai Proda leba Little Flower School da pangthokre Pune School asigi mahiro amadi staff sama yangkai langbaga luinana lemna hida langthak sing piki Lottery Club Imphal ge President K Binod amadi Secretary TS Dev Kumar na saru yabaga luinana medical camps asida Lottery Club ke maikai digi doctor sing puthokuna asiguma camp asi pangthokpani makatana atei mafam sing dasu pangthoknuba thorang tawri haike
Khoirai Koksiki Clinic Camp Ama Leo Clinic Singzamai Singama Katafang Tokre, Camasida Mui Kalang Bugaluna, Hida Langtok Chingsu Liam Piki, Laina Simiam the Hena Kangan Buga Lunana Masidi Ngak Tokuna, Nungaiba Punchi Ema Lehna Pandamda, Clinic Asina, Camasi Pang Topani, Heidi. Theatre Center in Tokong, Red Cross Society Bisnupur District Branch, Nehru Yuba Kendra Bisnupurna, Janems Amasung, Caesar Blood Bank Kusum Naduna, Blood Donation Camp Ama Nintokong the Pangtokre, Camasida Nupanupi, Samarona, EPK. Malemgi Oza Singh Numid Ideal Academy Kumbi the Pangtokre, Tormasida Kumbi Kendrugi MLA Esbira, Kumbi Municipal Council Gi Chairman M. Binesor, Family Welfare Additional Director Oramba W. Gulapi Susugaki. MLA na Mai Sang Amadi, Mai Tambagi, Tabakta Rasniti Kedununda, Toru Domini Haiki. Tongan ba Trade Organization Taruki Apunba Mipamama, Trade Center Moreda Pangtokuna, Trade and Commerce Ki Matangda, Directorate Ama Hangdopinaba Waref Lokre, Trade Amasung Investment Ki Policy Ama Sembinama Taksan Ki, Mifamasina, Confederations of International Traders Organization Koba Lufama Semkre. How's it Nasigi, Tabakipao, Lobisi. How's it Tabaki Paulo Vidasi? CRPF ki paramedical staff Jam Amar Fudramari Logadore. Sahi Kuntragi Manunda Laiba 10+2 pass Tobagalunana, Pharmacy, GNM, MLT da diploma pass Tauraba Musina, October Gitang Tarataret Fabagi Manunda, Darkastaba Yagani Hade. Railway ki Junior Engineer Amade, Senior Section Engineer ki post Karalogadore. Masagi Sahi Kuntramanga Fabagi Manunda Laiba Musina, October Gitang Taramapal Fabagi Manunda, Darkastarakpa Yagani Hade. Staff Selection Commission North Eastern Region Senior Technical Assistant Amadi Junior Scientific Assistant ge Pham Khara Logadore Masagi Sahi Kuntramanga Fabagi Manungda Laiba Miyosingna October gi Tang Kun Fabagi Manungda Darkas Tharakpa Yagani Hade Indo-Tibetan Border Police Force ki Constable Khara Logadore Metric Pass Tawbaga Loinana ITI Pass Tawraba Masagi Sahi Kulumdai Fabagi Manungda Laiba Miyosingna October gi Tang Mapan Fabagi Manungda Darkas Tharakpa Yagani Hade Amaromda ITBP gi Head Constable Khara Logadore 10+2 Natragana ITI Pass Tawraba Miyosingna October gi Tang Kunmari Fabagi Manungda Darkas Tharakpa Yagani Hade Manipur State Cooperative Bank ki Senior Account Assistant Longnanaba Application Kaure Masagi Sahi Kuntranibal Fawbada Laiba Oigadabane Mahigi Thak Class 10 amasung 12 ta Jada Humpu Phangbaga Loinana Graduate ta Jada Yankai Manga Phangbo Oigadabane Application form Pisin Bagi Aroiba Matam October Kunmari Fawbane ITBP gi Head Constable Telecommunication Phangidamag Candidate Singdagi Darkas Kaure Masagi Chahi Taranipal Dagi Kunmanga Fawbagi Manungda Laiba Oigadabane Mahigi Thak Class 10 ga Loinana Diploma ITI Natraga 10+2 Oigadabane Form Pisin Bagi Aroiba Matam Awang Nongpoki Oina October Kuntramatoi Fawbane Amaramda Board of Secondary Education Manipur gi Tongan ba Officer gi Pham Ani Logadore Pham Singh Adudi Deputy Secretary Amadi Section Officer ni Deputy Secretary gi Oina Master Degree da First Class Pass Tawbaga Loinana High School Higher Secondary Amadi College da Yamdrabada Chahi Manga gi Teaching Experience Laiba Miyoi Singna Darkhas Taba Yagani Amaramda Section Officer gi Oina Graduate Pass Tawbaga Loinana Government Amadi Semi Government ta Account gi Yamdrabada Chahi Manga gi Experience Laiba Miyoi Sing Oigadabani Darkhas Pisin Bagi Aroiba Matam Chahi Asigi October gi Tang Tarani Hena Kupamarol Board of Secondary Education Manipur gi Notice Board gi Khanglaba Yagani Hari Mathakta Panjakriba Pau Sing Asigi Akupa Marol Bau Parada Laiba Job Center dagi Khangba Yagani Thabaki Pau Ngasigi di Matang Sida Lushinjare Series Film Production gi ani suba film Jam Makhongi Yaifatong Thoram ngasi Khurai Sajor Lekai Deleba film asigi producer Sairem Jugesori gi yumda pangthokre Thormaduda screenplay writer Narendra Ningomba Jila Parisad member and Basanti Yauna film gi lamda thabak toriba miyo kyana sarwaki film asigi story amadi director na Shudir Kangzamni producer Jugesori na society asida selgi dama Yangtina Bakaya Asina Piriba Seking adu film sida utpani haiki Narendra Ningomana film puthokliba singna apaba film sing puthopiu haiki
Thawal Police Commando masung kunithui suba Assam Rifles ke apun makangbo mana ngarang kaksingda thibo humgi thabak sathabada KCP gi mioi ma fare Police Department gi PRO gi serol mana fagalaba mioi adudi Ningombam Bizen sei kulumdoi apokpa Biren Thawal Ningombam lai harau pham maningdagini mahangna haidorakpadagi 7.65 pistol ama maru aniga konana mayumdagi fangle hari hoji maka tananga sigi sanawi pau dominasi Hauzik sanawi pau lobisi RK Apollo Sanana a Secretary Tombibo Progressive scored a mighty Piduna Anisuba state level open chess tournament ki title lokre Manipur Chess Association gi miang makada chess club new Tumbutong na sinduna club asida nupa masa amadi nupi masa tara yauna punna chess sanaroi yangkai nipal na saruk yaduna sathar khiba Anirak Suba state level open chess tournament ngasi losin kre losin bagi thoramda Imphal Municipal Council gi ward number taramapal gi councillor Y Ratikanta chess club new Tumbutong gi president L Imo All India Chess Federation gi national arbiter Thongam Nabachandra Singzamai Chess Club ki Hana President Oramba S Umananda Amadi Atai Mui Kiana Sarga ki tournament asigi ngasi aroiba tarilak suba round gi sanakibada RK Apollo Sana a Sakratombi TS Bobin Luang L Bangkim L Koireng Z Inau Y Sankar A Indrajit M Pisakna Magi Lambabu Maitiba Piki winner oiraba Sanorida certificate ka loinana lupali sing Nepal Anisuba position da certificate ka loinana lupali sing Mari Sangwa Ahumsuba position da certificate loinana lupali sing Anisangwa Piduna Puning Thotke Kumuksam Jaikisana sponsor Togduna Impal ki Mapal Kangjibung de Sathariba Mapal Suba State League Nepal Suba round gi ngaji sanakibada Manipur Police Sport Club na M Khabambu Maitiba Piduna Anisuba position laikre All Manipur Football Association Sinduna Manipur gi masak nairaba team tarani thuina saruk yaduna Sathariba league asigi ngasi sanakiba match da Manipur Police Sport Club na M Khabambu goal ama sinuda Maitiba PK Manipur Police Sport Club ki mai papa ki goal adu ke Benjamin na Anis Wahab ki Humbutara Nepal Suba Minitasan ki League asigi atopa match amada Nisa Thangwaiba na Football Club Khanglaibu goal ani amada Maitiba Pikre Nisa Thangwaiba gi goal ani adu o Risikanta amadi Sahid Harip na sanki FC Khanglai gi amata ngaraba goal adu TS Bonat na sanki bani Sathariba State League asigi hayang ahanba match ta Neroka Sangakfam amadi Nako Nambul Mapan nga sanagani ani suba match ta USA Kurai Amadi Trupu Nambolga Sanagani September Tara Mapandagi Kulumdoi Fawa Japan Ge Kitakamida Pangto Kiba Taranipal Suba Asians Master Athletics Championship da Sarugakibi RK Modubala Ngasi Manipur Master Athletic Association Taran Okre Kangjibung de Lebe Association Ge Holder Pangto Kiba Toromasida Association Ge Life President AK Binod Kumar President KS Arun Kumar Su Sarugaki Incheon da pangthok kiba tara tarelak suba Asian Games da bronze medal phanglakrabi Yunam Sanat hoy amasung mahaki course morangthem ibomsa Amateur Institutes of Wushu Thawal District na taran okre Yaripo Bisnu naha mayalekai da leiba Parliamentary Secretary K Magazine rigi yum da pangthok kiba tormasida Parliamentary Secretary K Magazine ra Association ke President L Ibotombi Kuman Video Tungboy Dr. M Rajendra All Yaripo Clubs Organization ke Secretary L Rajendra Susurgaki Gold medal fangok dabada nuaitaba fanglok aduna Yunam Sanathoina course tanaduna games asigi damukta sem sabagi matam yamna fangokde adubu Indonesia da pangthokadurba World Sancho Cup da soidana gold medal lobani haike District Sports Association Bisnupur Amadi All Jiribam Sport Association Taranipal Suba Sub Junior Boys Inter District Football Tournament ke semi-final Sankre All Manipur Football Association Sinduna Kumalampa ke Artificial Turf Ground District Tarukna Sarukadun Satariba Taranipal Suba Sub Junior Boys Inter District Football Tournament ke ngasi sanake ba ahanba match da District Sports Association Bisnupur na District Football Association Thawalbu goal Nepal Sinoda Maitibu Pikre District Sports Association Bisnupur goal singadu TS Nanina goal Nepal ke Angelona goal ani amadi M Gibson L Singkai nganbana goal amom sanki Anisuba match ke sanaki bada All Jiribam Sports Association na Imphal East District Football Association bu goal manga amada maitiba pikre All Jiribam Sport Association ki goal singadu ke Wheeler na goal ani Gahimnung Jet Lee Gohan amadi Jaming Thang Dolhin na goal amom sanki
Imphal East District Football Association ki amata ngarba goal adu MD Raufna sankibani tournament asigi hayang hanba semi-final da All Jirwam Sport Association amadi Imphal West District Football Association ga sanargani ani suba semi-final da District Sport Association Bisnupur amadi District Sports Association Kaksinga sanagani District Football Association Thawalna Sinduna Soyama Higher Secondary Ground da ngasidagi team mangana saruk yaduna 3rd Division Football League Tournament haukre haudopugi thoramda association asigi Vice President L Siamo Amphagi Vice President P Ragumani amadi social activist AIDS Tondorna Thormopusing oiki ngasi ahoba numitki sanakibada NPYC Leron Thel amadi HKKSA Hauka Kiam Sifai Goal Anini Senaduna Draw Satkre Aniswa Matchki Sanakibda WYC Wangkem Amadi WYFC Wangzing Goal Amom Senaduna Draw Satkre Thasigi Tang Tareta Ahanba Match Oina LPY Lerong Tels Amadi WYFC Wangzing Sanagani Anisuba Match da HKKSA Hauka Kiam Amadi DLYC Hiroka Sanagani Imphal East District Football Association Sinduna Khongmangi SWC Ground Team Tarani Thoina Sarugadun Sathariba Nagpam Apabi Memorial Junior Football League ki ngasi sanakiba ahanba match da SAYC Sobam Lekai Ayang Palina SYC Sektabu goal mari sunoda maitiba piki anisuba match ki sanakiba da YMC Haraurona IYDO Yaripokpo goal ani amada maitiba pikre ahum suba match ki sanakibada SYDA Khergao Sabal Lekai amadi YW Ningom Thong goal amamam chanaduna draw satkre Kumathoi suba L Sangita Devi Memorial First Division Football League ngasi sanakibada KKYDA Awangziri amadi SNSC Hauribi mai pakre Imphal West District Football Association Sinduna YWC Ground Malomda Team Taramathuina Sarugadun Sathariba Kumathoi Suba L Sangita Devi Memorial First Division Football League Tournament ki ngasi sanakiba ahanba match da KKYDA Awangziri na YAC Yaskul goal amasunada maitiba piki anisuba match ki sanakiba da SNSC Hauribina Wafa Wangoibo goal animada maitiba pikre Hayang ahanba match da Thau Thamiban amadi YWC Malonga sanagani anisuba match da Ipsa Yumnam Lekai amadi Sagolban United ka sanagani Laijing Ningtho apunba Kangkhut Thamiban Sinduna Kangkhut asigi Kangsang da Kangkhut Tara Marina Sarugadun Sathariba Let Waikum Gambini Leima Memorial Kendra Wise League Kam Not Out Kang Tournament ki ngasi sanakibada Khundrafam Kendra Kangkhut na Sagolban Kendra Team E Kangkhut po Pansil Kulumdoi Tara Marida maitiba pikre Tha sigi tang tareta lak thangmaiban Kangkhut amadi Hairo Kendra Kangkhut ka sanagani Stern Sporting Union Wangkai Fellas Compound Sinduna Union asige Indoor Stadium da Homluk Suba ESU Durga Puja Festival Badminton Tournament haukre haudopagi toromda MLA Lukoi CRPF ke Deputy Commandant ke Nogen Hana Handloom Amadi Handicraft ke Director Oramba W Nilamani ESU ge Secretary RK Nimai Sajiwa Zelgi DSP e Kunjigeswar na Tormo Pusing Oiki ngasi ahoba numki sanakibada sahi nifumnga mataki doubles ki final da Azit Amadi Joy Tombigi Jurana Roven Amadi Sard ki Jurabu Maitipiduna winner Oiki Nominini Satarpa Om Suba State Level Yoga Physics Championship Tarantoi Suba Mr. Imphal East District Amadi Ahanba Women Fitness Contest ngasi Lucian Kre Lucian Bagi Thoramda MLA Mangibabu Ministry of Home Affairs ke Internal Security Advisor Dr. C.S. Manoranjan Ambagi President L. Manglem Yoga Physics Institute and Studies Manipuri Vice President L.W. Anantasu Saruk Yaduna Thormo Pusing Oiki Makomatang Tarabasing da Manamatum Sing Yantoke Sahi Kuntragi Matakta Leba Na Oriba Singi Lamsa Sajat Fagat Hanabagi Pandamda Tangzamadi Nomaizingda Tahum Sanagadaba KERE Premier League Tim Tarani Tuna Saruk Yaduna Nasidagi Bisnupur da Hokre Loisilakpada Nasi Muru Pau Pizri Asian Games ke medal laru laba Sanori Singh Miyamna Taramna Okre Sarita Namtak Tobi Kiba Nuwaite Matunda Amughana Singumbar Hodok Thok Tana Tapak Paikalaningi Haina Medikom na Fungdokre Ana Layang Bagi Tabak Sangba Polam Singh Putokpa Manipur na Awang Polam Nanda Ahanba Oire Amadi RK Apollo Sanana Ani Super State Level Open Chess Tournament ke title lokre Nasidi ISTV ni Pizza Pau Singh Mengtabi Singhu Arun Karum Jare